Matam sangna Manipurda Lakkadra Prime Minister Narendra Modi na laknaba thorang tawri haina ngangnarakpa kuisilakle. Manipurda su Delhi da su opposition wariba Congress na Prime Minister bu malemgi tongan ba mafamda satuna santi purakna bu honaraba su Manipurda satuna miyamgi pungning pelanaba mati santi purakna bu honadi haina yamna toina ngangba marakta Prime Minister na Manipurda lakpagi wafam ama matam kharagi mamangdagi lelakpa si yamna maruoiba wafam ama oiri. Leibak ama Madusu Sao Krabamadi Malemgi Masak Naiba Leibak Singi Marakta Ama Weriba India Gumba Leibak Amagi Sri Narendra Modi Gumba Malem da Santi Thamna Honariba Prime Minister na Manipurda Lakpa Haiba Santigi Pauzel da Natana Santigi Thabakni Haina Lona Banasu Prime Minister na Lakani Lagloi Haibagi Wapamasi Yamna Maru Aina Lona Bani Manipurda Lakpa Laktabana Tongana Amuk Thamkraga Prime Minister na Awang Nokpok Lamdamda Lakliba September Thasida Lakani Haibasidi Asumbani Manipurgi yumlonaba state Assam amasung Mizoram da laktuna tongan ba thoram sing yaubaga loinana tongan ba project sing sangaba madi project kaya ureb yung tamlagadoriba asida Manipurgi miyamna matam sangna ngaiduna lagliba Prime Minister Manipurda soidana Lakkadra haina asa tawna basulay tawbatabu hanasu awang nopok lamdamgi state sing da laglaga Manipurdadi lakidaba thodok sing leitabadi natti Ministry of Home Affairs na kan honaduna tongan ba phurup singa tongan na wari sanabata natana punna su wari sanabadagi Manipurda santi lagle haibasi Union Home Minister Amit Shah na hanna haiduna lakpani Center gi mahut sinduna Manipurgi lengak thudagi makok oriba governor na su hanna haiduna laglabani Wafam asida maikei kharadagi haujik mayumda leiba phangdaba mi kayana relief camp ta awaba khangba ngamlaktaduna matomta sijabana singba yaurakpa asida karamba santi no haina hangnabasu yauri masiga loinana National Highway singda satok sachinda ningtamna chatpa phangdaba aduga phurup amana Manipurgi mafam kharada buffer zone lei haina media da phongdokhiba aduna santi gi wahan thokta tayonaba amasu miyamda phawali Hoi sumi Manipurda numit khudingi nongmai kamnaba bom pokai hanba nongthaktagi drone sejanaduna bom thadarakba mi hanaba mi phakhraga mafam khangan khidabagi thokdok makti thokidaba kuire hanagi phibamdagi ahongba khara lagle masina santi leire haina hekta lobadi yakhiroi tawbatabu santi lagnabagi lambida sangsinlakle haibadi yai Sabsaba santi haibadudi satok sachin tawba yanadriba pumnamak asi leitaba lanjenaduna leiriba miyamna masa-masagi mayumda hanjenduna leiba yaraba matamdata oigadabani matamdudadi mahusagi phibamda hanjelle haibasu yarakadoribani tawbatabu matam kharadi sangkhigani asigumba talak asida Manipurda matam sangna lakidraba matungda Prime Minister lakpa tarabadi santi leiraba matung natraga santegi paujel puduna lakani haibasi miyamgi thajabani Haukiba sahigi July thada Rajya Sabhada Prime Minister na Manipurda Rajnitigi oiba awai akum sing taunaduna leibiki mahuta state asida santi purakpa haibasina khwaidagi maru oibani haina phongdokhiba wafam aduna Sri Narendra Modi na Manipurda athuba matamda santi purakningbagi apamba adu mangjaunana takrabani Masiga loinana Center na Maruina Ministry of Home Affairs na mapung oiba thodang lauduna lamdam sida santi purakna ba thabak sing lepa leitana paikhalali basina miyamda asoba asa amadi adumak piri Manipurda sabsaba santi laktuna mahusage phibamda hanjinba haibasi matam sangadaba thawang oirabasu tasengna center na santi purake amadi mahusage phibamda hanjin hange hairabadi matam isang sangdana amadi mawong sumna thabak lokhatpada leire Asum aran karino haibadu thidoglaga thabak lokhalakpa matamda yadaba leiroi Malemgi sakti leiba leibak singi manungda ama oiriba leibak asigi makok thongba singna aranba tawriba singna aranba tawrabadi thabak lokatkani haibada aranba tawba ngamloi Manipurgi irang asigi phibam hena phibam sadaba amadi tungkoina phurup singi marakta nungainadaba thoktanaba asigumba thabak sing asi athuba matamda lokhatpagi tangai phadaba lei Haukibana haukre Manipurgi miyam hainingai leitana awaba mayoknare haujiksu mayoknaduna leiri awa ana takiba mayam adu amuk handokpadi yararoi adubu makhata na awa ana thondaba haiba adudi center gi kuta leire asumba mityenga loinana asumba wayel satharakpa matamda lamhen tuhen basu thoklagloi center na phana hairabasu karisu tawrakloi khanduna tawning ba tawduna lakiba singsu hankhigani Masidani Manipurda Prime Minister na lakani haina thorang tawre hairibasida miyamgi midyang thamlagliba Center gi lokhatpam thokpa sabsaba thabak sing lokhatuna santi purakpa ngamlagani haibigi asetpa thajaba leiduna santi gi paujel puba khakta natana santi ga loinana Prime Minister lakadoribra haina miyamna ngangnaраglibani ngamge hairabadi hekta ngamgadabana thabak pumnamak loichalaktuna santi lauthoknaba Prime Minister Narendra Modi Manipurda lakadaba mali